अहानबदा तो पाओमना HTC Hill Tribal Council की Directive स्कूल की सिलेबस तगी मैते मेक स्क्रिप्ट लाथोप हाइब वाफम अदु मणिपुर की चीफ मिनिस्टर एन बिरेन सिंह डिसमिस तौखरे हाइरि लोजन स्टेट एस गवर्नमेंट गवर्न तौबनी ऑर्गेनाइजेशन नते हाइब वाफम से थमखि हाइरि मणिपुर की यांखै की मरी सुबा स्टेटहुड डे सेलिब्रेशन दा सीएम ना मखाताना पीस अमसुम यूनिटी लेनबा फोंदोखेब वाफम मयाम थमजरि अमरोमदना टेररिस्ट खुद थोकनाबदा इंडिया आर्मी की लनमी अम सिरे जम्मू एंड कश्मीर के सोपोर एरिया नुमिदांग टेररिस्ट खुथोंगनाबा इंडियन आर्मी की लनमी अम सिख्रे हाइना सिक्योरिटी ऑफिसर्स फोंदोख्रे सोपोर पुलिस डिस्ट्रिक्ट की जलुरा रातीद लेबा पटफम टेररिस्ट नोमई कापनाबा लनमी सोखिबने नोमई कापनाबा मफम अदुरगी माक पुथोरकपदा सीबने हाइना मखोइना हाइखि टेररिस्ट की लॉटफम अमा थुगाइबदा सिक्योरिटी फोर्स नोमाइजु नुमित मफम अदु क्वेश्चनखि नुमिदांग अदुरा मखोइना जलुरा प्रजापति याम कुपना सेनदुना लेखि अमसुंग ngasi ayuk mafam adura singnaba terrorist की दमक थिबुहुम कंखियाना ऑफिशियल सिंग अदुना हाइखि अमरोमदना म्यांमार मिलिटरी का माइनॉरिटी आर्म ग्रुप अमग सिक्स फेयर तौनखरि म्यांमार मिलिटरी का म्यांमार नेशनल डेमोक्रेटिक अलायंस आर्मी MNDAA का सिक्स फेयर साइन तौनखिबग लोइना हौखिब थांग नुमितगी सनब हौदुना म्यांमार अमदि चीना का ताइनब मफमदा खुद थोकनब लेपख्रे हाइना चीना की फॉरेन मिनिस्ट्री न फोंदोख्रे अमरोमदना पुलिस खन्ननबगी ट्रेनिंग लमजेल अहुम बस न तखरे बिद डिस्ट्रिक्ट बिद पाली हाईवे परिंग पुलिस खन्ननबगी ट्रेनिंग लमजेल सेलिंगैदा महाराष्ट्र स्टेट ट्रांसपोर्ट बस अमना तकपदगी नुमाइजिंग अयुक्त नहा ओम सिखरे मखोय अहुम मसगी सही 15 सूरब अनि अमसुम 19 सूरब मने हारि सावरब मियामना बस अदुदा नुंगना थजिनखे अमसुम बस अदु मई थाना बोनखि थाबा लैसिन मरम ओइदुना लमजेल चेलिबा मियोय मंगागी ग्रुप अदु बस ड्राइवर दुना उबा ngamkhidabane ki सुग्रीबा गोरके सही तरागा मपन अमसुम रिबात बारुवा गोरके सही तरागा निपान अमसुम मखोयनी न मफम अदु सिकी दुगा सोबादा बाबा साहेब मोरे सही तरागा मपन हॉस्पिटल अमदा लेखनब ngamdana सिकी थाउदो अदु मखोगी खुथांग की मीटर सामगा यांखैरोम लापदा थोखिबनी मखोयना बस ड्राइवर अदु फारे हैना पिंपरनेट मधुसूदन योगेन फाइखेरी मणिपुर टॉप चैनल की माइकई मरुओबी ई पाउसिंग म्यामना थमजगी अहानबदा कंगला पाउ की एडिटोरियल म्यामना स्पेशल कंटेंट मोइना म्यामना थमजरी मियामना सु नोमबी हैनबी थमनब पॉलिसी पुथो लैबा अम इंग तपा अमदि सखोटपगी माइकई खुमांग चाक्सिन हननब होनबदा लैबा अदुर लैरिबा मियामगी मरक्ता नुंगसी चानब अमदि सुब नोमबी हैनबी लेरक्लबा मतम खक्तदा ओइथोई लैबा अमगी मियामगी मरक्ता नुंगसी चानब अमदि सु नोमबी हैनबी लेहननब होनबदा लैबा अदुगी लेंगाक लोइसिंगी थावंग थाउसिलगी मखा पोली लेंगाक पसिंगना मियामगी मफमना कंगलुप नाइबा अमग अमगी मरक्ता मानदब मियंग अमदि अनेम अवांग खाइनि येंगलबदि मियामगी मरक्ता खाइबुंग तानब अमदि नुंगसिनदबगी मरम ओइरि अमरमदा सेटमिलोनगी फिबम फतबा सुफम नोंफम खंगदबा मियामगी मरक्ता मखोगी पुंसी अमदि तुंगलमसतकी सरोल सुरोल सिंगी ओइरकदबा पुंसी रोलगी मतांगना खननैनदुना थबक पैखनब होनदुना लुपसिंग सेमनब होनरि लुपकी लुसिंगबसिंगना मखोगी अनिंगबा अमदि अपाम्ब वखलन अदु फंगनब मसुम मपांगल कलननब मियामगी मरक्ता कोइना सतुना मिसंग खोमबगी माइकैदा खोंगथांलै मियामगी अनिंगबा मसुम अपाम्बसिंग अदु लेंगाक डिमांड तौब होरै लेंगाक पसिंगना मियामगी अनिंगबा अपाम्बसिंग अदु खंगना मतम साना थबक पैखनब होनरबदि लेंगा अमदि मियाम अनिगी मरक्ता मुकनबा अमता थोकवंदना तंगदु लैताना सखोटपिगी मेकैदा खुमांग सक्सिनन ngami करीगुंबा लेंगाक पसिंगना मियामगी अपाम्बगी ओन तैनबदा उलै पारै तौदुनु लैब तारबदि लेंगा अमदि मियामगी मरक्ता मुकनबा थोलकनबगी मरु हुलै हाइबसि पुनमना खंगनरब वफमनि फुरुप नेशन अमतंगदु लैताब ओइनब होनबद लेंगाक पसिंगना फुरुप अदुगी मियामदा सुबनोमबिगी हैनबी लेहनब मथौताय लाइरिक लाइसु हैरब मिपुंग खुदिमक लेंगाक की थबक पिबो ओइथोक्लोय मरमसिना थबक फंगद्रिब नहारोल सिंखक्त नतना मियामदा मसा मसागी हैनजब सिनफमदा मसा मसाबु थबक पिजनबगी थाउसिल पुथोक पाइबसी लेंगाक की मथौ ओइफम थोइ लेंगाक की माइकैदिगी तोआन तोआन प्रोजेक्ट अमसुम स्कीम सिंगी मखादा मियाम मरु ओइना लाइरिक लाइसु हैरब तुंगी युम्बोरल ओइरकदौबा नहारोल सिंगदा सेंथंग लोन पीदुना मागी सानब थबक सिंग हाइबदी लौ सिंगुबुदगी हौरगा अपिकप मखलगी इंडस्ट्री फैक्टरी न सिंगबसिंगदा मायोन तमहलबदी सुबनोमगी वर्क कल्चर लेबदा नतना पोथोक साथोक सिंग मारंग काइना पुथोक पंगमगनी पोथोक चाथोक मारंग काइना पुथोक पंगमलबदी सेटमिलोनगी फिबम फबगा इरोइनना सिंजाक्त मिपाल तांगदब लमदम ओहेनबा ngamgani
Sufam nompham khangdaba miyogi masing hengalakliba makai thowaningdaba thawdo wathok sing thokpagi sangsu hengalakani state asigi miyamna laifam sandaba amadi puthoknabagi mafam sing sahi khudingi pakshilakpa duna mi sing sahi khudingi hengalakhibagi wathok lairi amaromdana mi topna mi sing henjilaktuna yelhomi Meitei singna maramdamda minority oirakhibagi awaba sing mayuknaribasi kohananaba laingaki oiba akhanaba miyeng sangbagi tangai fatabale lamdam asigi lamtugi satna kanglon state law MLRN LR Act 1960 ani MN tawduna tonganba clause ama hapsinduna Meitei sing da khunda laitaba yahan basangi hauzik satna riba law sidi sing mi sing amadi migrant immigrant sing ga tampakta punna khunda bi yana baduga shamga sagatpagi thaba amasum puthokna bigi maphamsu tampak khakta da oibadigi laifam sandabigi mathakta puthokbagi sangsu sahi gudingi hantaraktuna sinjakta mipal tangdaba amadi laifam sandabigi wathok mayukna rakhibani Punamak sing asi thoandanaba state land law sing amasum tamda manana satnhanba mitop sangshilakpa amasum khunda laita sinba thingbagi iroinana sufam nompham khangdraba mipum khudimak masa masagi sanaba sinpham piduna work culture lehendrabadi chinjakta mipal tangdaba lamdam ohenba ngamgani loidana mitopna lamgi mapuk saduna yumdangbana kainaiba law mapu yongna tanbagi thoklibo athoksing asi thoandanaba ngamgani thajai Furup amagi miyamgi mafamda su nombagi hainabi leitrabadi furup adu chinjakta mipal tangna hingi sakhotpagi maikeida khumang sakshinba ngamdi haiba kangla pawgi editorial mayamda thamjari atopa pawmana RIMS ki assistant professor lawbagi sai yankhai fabu ohenbiu fesok Regional Institute of Medical Science RIMS Imphal gi assistant professor lawbagi upper age limit asi Sahi yang kai uhen biu haina Federal Students Organization kanglai pak face na thadorakpa siol man haidi siol sin hai RIMS asi Health and Family Welfare Ministry gi makhada leiba Autonomous Institute amani hairiba institute asi gi Deputy Director Administration hokiba December 19 da advertisement thoktuna department ahung ki assistant professor amadi veterinary officer khara launaba Kauriba si the assistant professor ki upper age limit nifugama oiribasi 50 uhen biu maramdi ministry ki guidelines amadi rules ki matung ina ministry ki makhada leiba institute singi assistant professor lawgi upper age limit asi sahi yankhai oiri khudam oina AIMS Guwahati AIMS Delhi Northeastern Indira Gandhi Regional Institute of Health and Medical Service Negrims Shillong na singwa punamakta Assistant Professor lawbagi upper age limit asi sahi yankhai oiri aduba laibak thibidi atai institute singda assistant professor lawbagi upper age limit asi sahi yankhai oirabasu RIMS ki di sahi nifu kamanga oiri hairiba sahi nifu kamanga na upper age limit oibasi kumza English singani ga marida RIMS Imphal na donor ministry gi makhada leiringai Professor L Phimate na director oiringai da Samlamba recruitment rules adu hausu phabu matamu sanadana semdoktana leiri khongthang asida doctor tamluroga thabak phangdana leiriba Manipur gi miyoi kya ningba ka hali Manipur gi health sector da doctor watpa kya leirabasu Manipur legana selthungi phibam sadabana awatpa doctor sing mention mangamdri adubo RIMS ta asiguma khudong saba ma lakpa matamna thabak phangdriba Manipur gi doctor sing maraibak lepsaga doriba tanpham asida upper age limit nifugama oiriba sahi yankhai da ohenbiu haina Mahairoi lupasina takslakli Atopa pawmana Myanmar military amadi rebels group na 6 pair gi yanaba purakli Myanmar military amadi minority rebel group ki marakta 6 pair gi yanaba purakli haina China ki foreign ministry ki spokesperson Maungning na phongtokri China na mediate tawraga Myanmar military junta amadi rebel singadu gi marakta kanming da wari sanakraba matung tarakpada yanabadu purakpa ngamkhibani Myanmar military amadi Myanmar National Democratic Alliance Army MNDAA gi marakta 6 pair gi deal adu sign tawnabadu yanaba purakre thangja numita gi horaga 6 pair du sanaba hogani Myanmar gi awang thangba area da leiriba unkhatnaba gi phibam adu santi hanjin hananaba honaba haibasi Myanmar amadi masigi yumthang nariba lebak singi su apamba am oiri Myanmar lebasina English singani ka kunga mathugi matamda Aung San Suu Kyi na lusingba civilian government pu mafam singthu khraba matung tarakpada lebasida paksana hingsa gi thong sathaduna lakhi military ku adu yaningdaba kangbu singna protest tawbigi khungjang changsilakpadagi maru oina paksana arm resistance gi hawsi lakhi matam adudagi hawraga hawji phawbada oirakliba phibamasi kudong thiningai oiri China na su Myanmar gi maning makha tamba territorial integrity sovereignty amadi
national unity bu mapung phana support tawi haina foreign ministry gi spokesperson aduna phongdokhi military gi maikei degi di laiwa aduna lairiba opposition gi mayokta lanthengnaba matamda mai pakpagi sang asi hantharaklabani masina maram oiraga tuan rebel group kya amana Myanmar gi mafam kya ama control tawsingkhre Myanmar gi economy su phibam soksilakhiba talakta thawong asi satharakibani United Nations mari lainaba party punamakti international humanitarian law gi makhada ikai khumnaba ngakna salaga conflict asi lusinabigi wafam taksili UN gi maikaidigi su mari lainaba party punamakta apan piba laitana humanitarian gi oiba tengbang gi pochai piba sangba yahanabigi wafam taksin khiari China gi oinadi Myanmar election ama pangthokningbagi apam lairi aduga wes amadi masiga khongbu oina satminariba leibak singnadi election adu yeithokpa pamli English aniga kunga mathogi February thad Myanmar military democratically elected oiba Aung San Suu Kyi na lusingba government pu mafam singthukraba matung tarakpada military gi lengak sa salingki masida pro democracy na protest tawbagi khongjang jangsilakpadi gi military gi mayok resistance gi ihok jangsilaktuna nakal ani gi mak Khut thoknabagi thodok sa tharakpadagi laiba asida civil war ama mayukna dun lairi handaki tha khara gi matam asida opposition force na military junta bu lanpham kya amada Meitei ba pibaga loinana Myanmar gi lam kya ama control toksingkrabani United States amadi West yauna international community singnadi laiba adu democracy hanjin haningbagi apama lairi China na di Myanmar gi military junta bu support tawri China na Myanmar gi military junta bu support tawi haibisigi mayek larab khudama moina junta na Myanmar sahi sigi atheng bu sarukte election pangthokna bo khona bada China gi maikei gi support tawkrabani US yauna West gi maikei gi hausuk Myanmar oiriba fiba masida election pangthokpa si phagi tarag tokadaba thawamani maramdi Myanmar military junta na opposition party singbu athingba thambaga loinana leiba asida civil war sathari West ki lewak singnadi Myanmar na election pangthokadori baduda mipum tingna saruk yaba democracy gi sarkar ama linghaningwi gi apamba leiribani haidena su pausta makhata na phongdorakli loisilakpo ina to papaw muna Donald Trump US ki nifugo tere suba president oina wasaklokre Donald Trump US ki nifugo tere suba president oina US ki capital Rotunda wasaklobagi tharam pangthokre Mang America gi nifuga tere suba president oina wasak lobagi thoramasi pangthoktringsai mangoinana thabaktagi pothagadoraba president Joe Biden gi unadana warisanaki US Capitol gi ningthiraba West Lawn gi platform da traditional oina wasak lobagi thoramada pangthokhi masida maru oina vice president gi phampai gadoriba JD Vance wasak lobagi thoramada pangthokhi Donald Trump wasak lobagi thoramada pangthoklaba matung tarakpada laiba asida president oina wasak lobagi inaugural address biki masida maru oina sahi marigi matam masida mahakna paikhatkadaba thabak thorongi matangda akupa world phongdokhi Donald Trump gi maikidegi mahakna laiba asida leidiba ain kaina sangsilaga leidiba miyoi singbu takthokna bohona bada maru oina pung sang singsinduna khongtang paikhakani masigi sumathakta energy amadi tarif telephone singbu akan ba khongtang lokhotkani haibigi thajabu wafam pikhi Noaizing numitegi hauraga Donald Trump na wasaklobagi thoramasi pangthoknabagi damakta haraukte amna phongdokpa hokrabani president oina elect tawkraba imung manugi miyoi singmadi mohaki ally singnasu national capital pangthokiba inauguration gi event aduda saruyaki Donald Trump na president oina wasaklodringa imamangda Washington na pangthokiba pre-inauguration celebration aduda masing yamlaba miyoi kyana saruyaki Donald Trump na president na wasak loraba matungna magna inauguration gi pikhiba gorol da phongdokhibada magna White House ta amuga na halakhiba sida leba sigi yefana bagi dama thabak thorom kya amabu president gi phamasi paiba hoba matamda madubu thaba oina pangthokna bo honagani magna president oina wasak lodringai mamangda Arlington National Cemetery da laisu katpagi thorama masu sarugya khenasu pawuk da makhata na pali Tatan sumna mayam da thamjaram giduga hausiku ina di mayam pau matang ase lusinjarage masum mayam puna nova update ngamina se national sigi makeri gi myang iphamda makhata na thamjari mayam puna nova update ngamina si